Umang wamang kokthokpana aying asa amadi akoibagi fibamda honglaklibasing asidagi kannanaba hotnariba environmentalist singilakdagi Bisnupur district ki manung chanba Kwakta Municipal Council Ward number 7 dagi Anish Ahmad chu amani haibada haimanba thokloi Laikhidraba Abdul Aziz amadi Amirjan Bibi ki mapari ahal Anish na piklingai matamdagi hauduna upal wapal thabada thawai luptuna lakli Hauzik fawada Anish Ahmad na upal makhal kayagi uchara lising yangkai henna thaduna mapung marai phan batanatana miyamda uchara lising nifu henna yenthokre laingak amadi kanagi shu mateng yaudana upal thabagi thabak chathaduna lakli upambi sing asi thabagi mathakta masagi araiba sel puthoktuna upal sing asigi akoibada sambal khaduna ngak senbagi thabak chatharakli kasengnamak hariba sigi misanji sang bahawkibidagi Haji Fawada ina mai pang sali bithabak sida concern authority natragana Manipur government na kaigumba ainunda initiative am phoba agi madugi financial aid kuma piak pa amta laitre loinamak overall responsibility aina gon tawjabni chara sembadagi na thabadagi sambal khaba madugi monitoring tawba senaga yengsanba everything loinamak overall se aina kan gana adumak tawga lakni Indian Constitution के Article 48A Protection and Improvement of Environment and Safeguard of Forests and Wildlife amadi Article 51A Subsection G Improve the natural environment including forests, lake, river, wildlife to have compassion for living hariba Article sing asibu ngakna chatliba Anishna thakiba upal kaya ngasidi mapung marai faraktuna uchek makhal kayagi chaktafam oirari Haji Fawada ina public ta distribute tawsing si ahan bada tung khring mak si upal mapa nungsi bagi wakhalonam phawanam pandamda free of cost adu pi khebuni adu public ki mindset tawjik lai si sahi khuding aina adum u free da piak khini habagi mindset adum pi su piri tabu suk sang ga chai chaina biar tawga lak pai gi future expense loina mak si invest tawga lak panina punsi da kwai digi chawba financially hurdle lo pasang ai la ta dum ji thengna ga lai English singani kunga humdogi me thadaki thoglakliba lan asina maram oiraga Moirang Range Forest Office na uchara sembada thengnariba awaba sing asidagi mateng oinaba department asigi pautak matung ina Anish na uchara lising kunga manga henna semduna miyamda yenthoki Mishimina kaya yauna chatharakliba lan asigi marakta mahakna chingkhong chingyada uchara kaya su thaki Adumakpu mahakna phana kanna hotnadunashu laingaki maru oina forest department ki maikaidagi senthang amata phangdabana uchara sing semnaba amadi thanaba hotnabada awaba mayoknari mahakna thengnariba khudong chadaba sing asigi matangda Manipur gi chief minister amadi Moirangi MLA Santida paudam khiba leikhrabasu ngasi fawba pakhum pirakpa leitri Chatliba chahi lisingani kunga marigi oinasu uchara sing semgatnaba senthang pibinaba department ta hairabasu thabakta onthorakpa leitri nakalamaronda kumgi nong chuba haurakpa ban mohoshab ki matam yaurakpana miyoi kaya Anish ki yumdagi uchara sing laubalaknabada miyam gi pukning pelhannaba hotnabada Anish na achauba awaba amadi mayoknari aingona hoji kwaligi chawba challenges ama face tawrisi kaino hagadi public na hek nongan baga nong kumgi nong lakpa hobaga ai nakta laga uchara se loba loraga moina dum thaba yawn thamin na baga hisna dum public ni mindset matam sang ina free da dum piraga lakhabnina upambi angkai cham pi madudi arai bani ai sedu ai pi mo lising kun kutra nipu angkai da laksalabni na ngon sa chok pressure mo ira maru ina anda kicha thari ba complex ina mamang chahi dai khoi gi morangi range forest office ki lai jaban nursery du su buffer zone da lai hi adena Publishing uchala healthy hai ngon process yam lak pa duna ai si afaba tawraga su pelhan mangam dabagi public ni amaro ba da stage adu lei Nauri Anish haina miyamna khangnarakliba Anish na yamdrabada upali sing tara dagi kun fawba semduna miyamda lemna uchara yenthokpa amadi upal thabagi thabak chathari
Upal thaba amadi u chara yenthokpa khak natana upal thabana miyoiba khunai amadi thawai panba pumnamakta piriba kanaba sing asigi matangda Anishna miyamda awareness piduna lambigi nakyet miyam punba mafam sing maruoina community land mahaishang public cemetery gi akoibada upal sing thari Maru koklaba chingi manung hanjinba mafam sing da fawba changsinduna uchara thabagi mathakta changsinbada khudong chadaba mafam sing uchara gi maru yauna laibakna semba nauri maru sizinaduna nauri kaplaga uchara sing thabagi thabak chatharakli Hajipagi ana government ki side gi kaigumba financial aid am phangba laitei to aina request taw ki bidi laire aigi life ke full and final invest environment kan bada dumak laibanina miyam na ibula agadi mafam du kaigumba khara soidana environment ki maram da positive change kar pura kane have expectation dumak public ni leng dana bisum lehuri sathara ibai gi mission sida mai pakhra mafam sing amade aina target tham mafam sing sida hena mai pa ngi damakta concern authority amade Manipur government na khanaba meeting hadi knowledge taw biragadi hena ai punsida katho gasu lai hena katho am ki ha bi wakhalon sida dum ai isa da pongena dum leiri umang kan bana tragana miyam be awareness pi ha bi achauba paisa gi financially hurdle am oibanina punamak to overall individual handle taw ja achauba awa bam oire adu in time le government na masi response pi haning bagi apam ai thmoi de leisi in khalai ba miron sing sida environment nung siba hajik lai ba climate change impact si thengna ba bi si individually thengna ga di madu ka assessment loin fulfill taw ngamoi aduna for overall change lang bi damak te every citizen primak responsible sab man lomin na bagi matam do hajik right time oire thengu labne haning अखन नबे एग्जाम सिंग माई पालकपा स्पोर्ट्स ता मेडल फंगलतन लेबा की मिंचत पुरकपददी पालिबा लेंगाक्सिना ओपीबा सखंगबिबा अमदी फिदा पीरी अदुगा यूनाइटेड नेशंस की सस्टेनेबल डेवलपमेंट गोल 10 के मनुंग द ख्वाइदे की मरु ओइरिबा एनवायरनमेंट कनबा हाइबे हिरम सिदा कथोक अमग लोइनना तोंगान मेथड कया सिनदना उपाल मसिंग हेना थानबो होनरिबा उमंग योखनबो होनरिबा अनिस अहमद को मियोय कयाददी लेंगा असना सखंग बिदना लेरी हंदक तसु अकीबा फंगलबा क्लाइमेट चेंज की इंपैक्ट मणिपुर दसु यौरकली मणिपुर की तंबाकसिंदा लेन जावबा अकन नोंग सितुना इसिंग चावबा कया थोक्तना अवाब मायोकनबा उरी हाइबसिंग असि उमंग कोक्सिलकपदगनि हाइबसि खुदिंगमंगना खंगरी मरमसिना पालिबा लेंगाक्सिना environment yokhanabu honariba upal yokhanabu honariba miyoisingda akhanaba miyeng changba mathau tari impact ni rigdamak paudum